Kuki militant ki asauba lusingba ama Guwahati da Phare Manipur da thokliba kangluk ki irang asida mapan gi state ama da laiduna chawna insilambani haiba Kuki militant ama Guwahati gi Bora gaon dagi Garchuk police station gi team ama ngasi Phare haidi police na faraba Kuki militant adugi maming di Haulumang hamta kawi hairiba miyu asina Guwahati gi Bora gaon da laiduna Manipur da thokliba kangluk ki irang asida Kuki jo purup singbu aranba mawongda insinbagi thabak sing chatharamani haidiba miyu asi Guwahati gi Garchuk police ki team aduna crimes evidence oiba yaba pochak loina na fakibani haidi haidiba miyu asi gi mathakta matik chaba investigation lokhatnabagi dama Guwahati Garchuk police station gi official chingna Manipur office da pau pirakpadagi Manipur police ki akhanaba personnel chinga si khudaktagi oina Guwahati da thungkhre haina pau gi source aduna makhatari Kangluk ki irang lakpadagi night curfew thamjinkhre district magistrate Churachandpur na district asida Kangluk purup ani gi lamgi sayenaba mafam amada community amagi firal yungsilambagi wahauda Kangluk ani gi marakta ungkhanaba thoklakpa yabagi oithokpa leiba maramna ngarang numidangdagi hauduna district asida public curfew thamjinkhre hairi thasi gi nipanda district asigi bhi munhoi amasung rengkai khul ani gi marakta community gi Firal Singh Thesi lambagi thaudok asina maram oiraga district asida zomi amasung mar community anigi marakta tension yamna wangna leiri hairi haudi oiriba Churachandpur district ki fibam ase yanglaga Churachandpur district magistrate Dharun Kumar na hairiba khul ani ase yauna Kangbai Samu Lamlan area Pumba amasung Saiko subdivision da public curfew ase thamjin kibani hairi Amuksu district asigi atopa mafam singdadi miyamna makoigi tangai fadaba pochai leijaba khudong chanabagi damak amadi atai essential service tawba yanabagi damak public curfew asi ayu pung 6 tagi numidang wairang pung 5 fawba April gi 13 fawba komthokani hairi Sangang region da military junta na bom thada bada PDF taragi mathak da sire Myanmar da thokliba irang asi da Sangang region da military junta na akan mamawong da nong thaktagi drone bombing chathabada region asi gi Sangang village da PDF kilami taragi mathak da ngasi hatre haina Myanmar da base tawba media report amana pali report aduna makhata na hairi badi military junta na drone bombing sijina aduna Sangang village da gi PDF ki miyoy sing hat ki laikhidraba miyoy sing gi manungda Liang Hausum Khaidensun Jam Kimung, Lal Shanti, Simung, Piangami, Simung, Piangai, Changpi, Khai, Piangpi na chingba sing yauri. Panbaya badi Myanmar da hawkiba mamang thagi tang kunipanda akan ba yuwa hakraba matung chayol amagi mamang da nauhauna na amu Sangang region da military junta na airstrike kaloina na akan ba bombing chathakibani bombing adu da ngarang nahan Myanmar gi khul khara gi nupi angang yauna khunja sing paktan na hatkiba laikhre airiba region asida khulai paiba lalhauba sing da natana makoi gi oiba base camp sing da su military junta na drone bombing tawduna PDF ki lanmi sing tana duna hatkiba gi video footage sing social media sing da viral chalakibani hairi Lainga ki santi purangnaba khudaki thaurangda Kuki miyangi tunglamchat ki punsida mantikna roi Kuki zo council Manipur gi irang ase loisinaba Ministry of Home Affairs MHA na senduna mitai amadi Kuki pur ki lusingba singtha asiki mangada New Delhi da unaduna ahanba tangka ki santi gi wari sanabada saru yauraba Kuki zo gi lusingba sing Kuki miyam harau tayam okre okpagi thauramduda lainga ki santi purangnaba khudaki thaurangda Kuki miyangi tunglamchat ki punsiga mantikna roi haina Kuki zo council gi chairman na phongdokre mahangna makhata na miyam da phongdokibada April 5 da pangthokiba santi purangnaba MHA na shinba mifamduda puthurakiba point 6 adu yaba ngamkidabagi maramdi pointing aduda Kuki zo na taliba demand sing hairiba point 6 aduda sokte adugi mathakda meeting aduda miyamna yadaba mitagi civil society singna wari saba adu matik chade makoina mitai community gi amata oiba daita lauba ngamloi wari sanaba aduda karigumba hiram amata da yasinaba puraga yumda halakpa nate meeting aduda aikoina asawa message amakak pirami adudi aikoina aikoigi micham miyangi tungi laibak lainga ki hatu thaurangda kaidongaida mantikna roi haina phongdoki hiram asiga mari leinana mahangna makhata na paumi singda phongdoki bada government ki makedagi pokhalagli ba proposal adu matik chadaba ground reality ga chana daba yaba ngamloi daba proposal ni lengang na mangjong na tongan ba wari saduna apamba sing khangdopagi mahuta yamna mapung fadaba amagi matawgumna emotionally charge tawraga meeting sinjinaba community ani gi marakta tension lehali lengang na puthoragli ba points ing adugi marakta community ani na irang loisinba
displaced personsing mayum-mayumda hanjilhannaba, highwaysing mahawsagumna chatok-chasin yahanba, aising laingakta sarenda tawbada, cooperation piba, sotharaba mafamsing semgat sagatpada, priority piba tongan-tongan ba isusing na makata na wari sanaba haidiba hiramsing asi pali adubu da karamba thaurang leibage haibagi sapchaba wafam yaude laingang na santi purang na bahonnariba khongchad adu makata badi mangdauna na maram chaba tongan-tongan ba wa tanaraba matung miyam na yaba nakalani makimihusing yauba meeting sinbana fagani haina fongdoragi ningsing bayabadi sahi ani faraglaba manipur gi irang asi loisinaba center gi maikeidagi lokholakpa khongthang ama oina Ministry of Home Affairs na chinduna thasi gi mangada New Delhi da mitei amasung Kuki Purki CSO sing ahan batangka ki oina santi gi mifam pangthoki bani mifam aduda Ministry gi maikeidagi irang asi gi mari leinaba waroisin purangnaba point taruk puthoraktuna khanabada Kuki singna point sing adu yabang amloi haiduna yetuna lakibani Narendra Ningombam da Ibo Yaima Award Piragani Manipur State Sumang Lila Council na sahi khudingi pangthok pagumna thasi gi taranithoi da Sumang Lila numit ki thauram pangthok paga iroinana numit asida piduna lakpa Sumang Lila gi Ibo Yaima Award chaknairaba Actor Narendra Ningombam da Piragani haina ngasi Sumang Lila Council na pangthok pa pawgi mifamda Council asigi Lifetime General Secretary Sangit Natak Academy Awardee Saugrapam Hemantana Lauthokre mahak na hai Sumang Lila si COVID-19 gi matungda May 2012 dagi haurakiba Kanglumasel gi irang na maram oiraga Khangson sontharuraba matungda hauji artist singna lila chatpa hauba yaure masimang afaba khongthang amani artist sing asi mathau tawdrabadi makhoigi senpham hongkhiba yana leirambani adubu April 12 Sumang Lila numit na lakpaga iroinana anauba inot ama hakalaktuna numit asi pangthoknaba sem saba loire numit asi da Sumang Lila gi Haunabi Sangnairaba artist oibada natana Manipur State Sumang Lila Council gi General Secretary su oiramba Ojan Narendra Ningombam gi Shanghai da chatuna Sumang Lila gi isai saktuna mahakpu laukhatluraba matungda mana asi lanthoklagani haiki